ꯍꯥꯎꯅ ꯂꯣꯟꯕꯤꯔꯝꯕ ꯆꯥꯅꯤ ꯑꯔꯣꯏꯕꯤ ꯍꯥꯎꯋꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯈꯤꯇꯪ ꯊꯤꯗꯣꯛꯍꯟꯒꯦ ꯆꯥꯛ ꯂꯣꯏꯔꯦ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯅ ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯣꯟꯁꯥꯎꯕꯤ ꯀꯥꯡꯁꯣꯏ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯉꯁꯤꯗꯤ ꯅꯨꯄꯥꯅ ꯉꯥꯛꯇ ꯀꯨꯛ ꯇꯥꯔꯦ ꯉꯁꯥꯏ ꯑꯌꯨꯛ ꯕ꯭ꯔꯦꯛꯐꯥꯁꯅ ꯄꯥꯕꯨꯡꯅ ꯆꯥ ꯂꯣꯟꯕꯤꯔꯝꯃꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯟꯁꯥꯎꯕꯤ ꯀꯥꯡꯁꯣꯏ ꯇꯧꯅꯕꯒꯤ ꯃꯊꯦꯜ ꯉꯥꯛꯇꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯆꯥꯔ ꯈꯪꯒꯅꯤ ꯏꯁꯤꯡ ꯍꯥꯟꯅ ꯁꯧꯍꯜꯂꯦ ꯑꯩꯅ ꯇꯧꯕꯁꯦ ꯍꯩꯔꯒ ꯇꯧꯕ ꯅꯠꯇꯦ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯊꯣꯡꯕꯤꯅꯕ ꯂꯩꯇꯕꯒꯤꯅꯦ ꯁꯤ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯑꯗꯣ ꯉꯍꯥꯟꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯡꯈꯤꯕꯁꯦ ꯆꯥꯕ ꯌꯥꯈꯤꯗꯕꯅꯦ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯆꯥꯕ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯔꯒ ꯍꯥꯎ ꯌꯥꯎꯗꯦꯁꯨ ꯍꯥꯏꯖꯔꯛꯀꯦ ꯁꯤꯗꯤ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯣꯟꯁꯥꯎꯕꯤ ꯀꯥꯡꯁꯣꯏ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯌꯣꯡꯆꯥꯛꯀꯁꯨ ꯄꯪ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯌꯥꯟ ꯁꯧꯍꯜꯂꯒ ꯃꯆꯠ ꯂꯣꯏ ꯍꯥꯞꯂꯨꯔꯀꯥꯟꯗ ꯂꯥꯁꯇ ꯃꯣꯟꯁꯥꯎꯕꯤꯁꯦ ꯍꯥꯞꯆꯜꯂꯤꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯔ ꯑꯣꯠꯂꯒ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯑꯃꯨꯛꯇꯪ ꯀꯥꯝꯊꯣꯛꯍꯜꯂꯒ ꯂꯣꯏꯁꯤꯜꯂꯦ ꯀꯩꯅꯣ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯈꯥꯃꯦꯟ ꯁꯤꯟꯕꯁꯤꯅ ꯂꯥꯁꯇ ꯍꯥꯞꯄꯣꯅ ꯇꯥꯛꯑꯝꯕꯗꯩ ꯑꯩ ꯂꯥꯁꯇ ꯑꯣꯏꯅ ꯍꯥꯞꯄꯦ ꯉꯁꯤ ꯊꯣꯡꯉꯤꯁꯦ ꯑꯗꯨꯒ ꯊꯨꯝꯁꯨ ꯂꯥꯁꯇ ꯍꯥꯞꯄꯦ ꯂꯥꯁ ꯊꯨꯝ ꯍꯥꯞꯄꯒ ꯁꯤ ꯑꯗꯨꯝ ꯈꯨꯝꯖꯤꯟꯒꯅꯤ ꯃꯈꯨꯝ ꯑꯗꯨꯒ ꯑꯝꯇꯪ ꯀꯥꯝꯍꯜꯂꯒ ꯁꯤ ꯀꯥꯝꯕꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯑꯕꯨꯅꯥꯎꯁꯨ ꯉꯁꯤꯁꯦ ꯈꯪꯍꯧꯗꯅ ꯑꯕꯨꯅꯥꯎꯁꯦ ꯂꯥꯛꯄ ꯑꯩ ꯁꯨꯇꯤ ꯊꯥꯏꯁꯨ ꯈꯪꯗꯦꯕ ꯑꯕꯨꯅꯥꯎꯁꯦ ꯑꯗꯨ ꯃꯥꯅ ꯑꯩ ꯉꯁꯤ ꯁꯨꯇꯤ ꯊꯥꯏ ꯁꯨꯃꯥꯏꯅ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤ ꯁꯨꯇꯤ ꯊꯥꯔꯦꯅ ꯇꯧꯔꯒ ꯑꯕꯨꯅꯥꯎꯁꯨ ꯂꯥꯛꯁꯜꯂꯦ ꯑꯗꯩ ꯑꯕꯨꯅꯥꯎꯒ ꯇꯧꯔꯒ ꯄꯨꯟꯅ ꯆꯥꯛ ꯊꯤꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯃꯤꯟꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯕꯨꯅꯥꯎ ꯂꯥꯛꯄꯁꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯈꯤꯇꯪ ꯊꯤꯗꯣꯛꯍꯟꯒꯦ ꯆꯥꯛ ꯂꯣꯏꯔꯦ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯅ ꯌꯦꯟ ꯊꯣꯡꯕ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯁꯤꯅ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯊꯣꯡꯕ ꯃꯣꯟꯁꯥꯎꯕꯤ ꯀꯥꯡꯁꯣꯏ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯌꯦꯟ ꯊꯣꯡꯕ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯌꯥꯅꯤ ꯑꯗꯒꯤ ꯁꯤꯅ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯈꯤꯇꯪ ꯂꯧꯒꯦ ꯁꯤꯁꯨ ꯅꯪ ꯂꯧꯔꯒꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯂꯧꯔꯦ ꯄꯥꯕꯨꯡꯅ ꯍꯥꯞꯄꯤꯌꯣ ꯌꯥꯝ ꯄꯥꯎꯅ ꯇꯧꯕ ꯂꯩ ꯑꯗꯩꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯃꯣꯔꯣꯛ ꯁꯥꯗꯣꯏ ꯃꯥꯟꯗ ꯃꯥꯜꯂꯦ ꯑꯝꯇꯪ ꯆꯥꯔꯕ ꯍꯥ ꯌꯥꯗ꯭ꯔꯤ ꯑꯩꯅ ꯌꯦꯟ ꯊꯣꯡꯕꯁꯦ ꯉꯥꯔꯤ ꯍꯥꯞꯆꯟꯕꯅꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯍꯣꯏ ꯍꯣꯏ ꯃꯣꯟꯁꯥꯎꯕꯤꯁꯨ ꯑꯃꯨꯛ ꯃꯣꯔꯣꯛ ꯈꯔ ꯌꯦꯡꯉꯨꯀꯣ ꯁꯥꯏ ꯃꯣꯔꯣꯛ ꯍꯥꯞꯆꯟꯕꯅꯦ ꯑꯕꯨꯅꯥꯎꯁꯦ ꯉꯁꯤ ꯁꯨꯇꯤ ꯊꯥꯏꯅ ꯂꯥꯛꯄ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯀꯩꯅꯣ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯃꯣꯏ ꯀ꯭ꯂꯥꯁ 11 12 10 ꯈꯪꯗ꯭ꯔꯦ ꯑꯗꯨ ꯁꯦꯟꯇꯔ ꯇꯥꯕ ꯑꯦꯛꯖꯥꯝꯒꯤ ꯃꯣꯏ ꯑꯦꯛꯖꯥꯝ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯅꯣꯏ ꯁꯨꯇꯤ ꯊꯥꯗꯣꯏꯔꯣ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯄꯨꯡ 12ꯗ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯎꯋꯦ 12ꯗ ꯆꯤꯆꯦ ꯍꯣꯏ ꯗꯗꯥ ꯍꯣꯏ ꯃꯌꯥꯝꯅ ꯅꯪ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯛꯇ꯭ꯔꯦ ꯀꯩꯗꯧꯔꯦꯅ ꯍꯪ ꯂꯩꯔꯝꯃꯤ ꯅꯪ ꯁꯤ ꯕꯣꯛꯁꯤꯡ ꯆꯠꯂꯨꯕ꯭ꯔꯥ ꯁꯨꯇꯤ ꯈꯨꯗꯤꯡꯒꯤ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯆꯠꯄ꯭ꯔꯥꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯗꯨꯝ ꯁꯥꯟꯅꯩꯗ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯁꯥꯟꯅꯕ ꯆꯠꯂꯦ ꯕꯣꯛꯁꯤꯡ ꯁꯨꯇꯤ ꯊꯥꯏꯗꯅꯀꯣ ꯇꯔꯨꯛꯇ ꯆꯠꯂꯦ ꯑꯗꯩ ꯁꯨꯇꯤ ꯊꯥꯗ꯭ꯔꯗꯤ 5 ꯃꯈꯥꯏꯗ ꯆꯠꯂꯦ 5 ꯃꯈꯥꯏꯗ ꯑꯗꯨꯗꯒꯤ ꯄꯨꯡ 7ꯗ ꯁ꯭ꯀꯨꯜ ꯀꯥꯅꯕ ꯌꯨꯝꯗ ꯆꯠꯄ ꯑꯃꯨꯛ ꯄꯨꯡ 5 ꯃꯈꯥꯏ ꯆꯠꯂꯒ 7ꯗ ꯍꯟꯕ ꯅꯣꯏ ꯑꯣꯖꯥ ꯉꯍꯥꯟꯈꯩ ꯀꯩꯅꯣ ꯆꯠꯂꯨꯏ ꯍꯥꯏꯕꯗꯣ ꯍꯜꯂꯛꯑꯕꯣ ꯅꯍꯥꯟ ꯍꯜꯂꯛꯑꯦ ꯉꯁꯤꯗꯤ ꯀꯩꯀꯩ ꯇꯧꯔꯛꯄ ꯑꯗꯨꯝ ꯃꯁꯤ ꯐꯅꯥꯟ ꯑꯗꯨꯒ ꯆꯤꯡꯗ ꯆꯦꯜꯍꯜꯂꯦ ꯆꯤꯡꯗ ꯅꯍꯥꯟ ꯇꯥꯝꯆꯧꯒ ꯀꯥꯕꯗꯗꯤ ꯅꯪ ꯋꯥꯏꯗꯅ ꯆꯤꯡꯗ ꯄꯣꯊꯥꯏꯅ 3ꯔꯛ ꯑꯗꯣ ꯆꯦꯟꯈꯠꯄꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯏ ꯋꯥꯏꯅ ꯄꯣꯊꯥꯝꯕꯗꯣ ꯂꯦꯞꯍꯟꯗꯦꯕ ꯑꯗꯨꯝ ꯀꯕꯛ ꯆꯦꯜꯍꯜꯂꯦ ꯄꯣꯊꯥꯕꯁꯨ ꯆꯦꯜꯂꯒ ꯄꯣꯊꯥꯕꯅ ꯅꯣꯔꯃꯦꯜꯒꯤ ꯆꯤꯡ ꯃꯤ ꯃꯌꯥꯝꯅ ꯅꯣꯔꯃꯦꯜ ꯀꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯣꯊꯥꯍꯜꯂꯤꯕ ꯍꯣꯔꯦꯟ ꯌꯨꯝ ꯄꯨꯡ ꯀꯌꯥ ꯍꯟꯗꯣꯏꯅꯣ ꯈꯪꯗꯦ ꯄꯄꯥ ꯅꯪ ꯂꯥꯛꯑꯀꯥꯟꯗ ꯆꯠꯇꯣꯏꯔꯕ
ข้าวเช้านี้หั่นบีนี่ดีจังมาฮีจะปั่นตัวที่ทำได้ 하나 더 그냥 저기 어이 그치 저희 에너지도 그냥 안 먹는 걸 거야. 그냥 나. 아, 루어래. 엄마 몇 등 다 부들러 해봐. 아. 이제 이엔 마 이제 로 돌고 동아리 뭐 히레야 바 나오 dem 나오리. 너 짜는 게 아니라 짜니잖아. 그러니까 편하게 잡으니까 또. 나와. 마하고 딩가리가 뭐가 안 좋아 Thì được rồi đấy. Nó sâu rồi quá. 보통 관리 하니 mang vàng qua này Chỉ mò quay đâu kìa, nơi cái phòng đó, phòng một chiếc trong nó học kìa vợ. Anh đi bốc màn rồi vợ. tìm đi mà Thì làm chứ ra mà hỏi em đi học vợ. Mấy tên mình đi hiên rồi vợ. Học vừa hỏi mới rồi Ngu hỏi. 응 내가 이제 관리 잘할 거야 Đấy. Cái nó y bon miro, 응 bon miro này, bon miro y gì này, hỏi hầu lên bon miro. 나 이 동강 게 là 이거 cái ấy cho thành ra cái đâu thì hai đừng chú cười đấy hay tiếp tục sẽ ngoài về đi like tao video subscribe tao video share tao video bye bye